ngasi numidang wairam phongkiba tongan Manipuri se phongsing amasum thokiba thawdo wathoksing dagi maru oibe I pausing khongasaraga Manipur top channel gi maikei digi myamna thamjage ahanbada Manipur gi law and order gi phibam phagatle hairaga karigi damakta laingakna singi lamdagi aphaspa lauthoktribano Congress Manipur gi singa masum tam animakta law and order gi phibam phagatle hairabanina singa masum tam animakta gi sakmanana Manipur miyamna kham thengna pamnadraba jungle law armed forces special power act aphaspa 1958 asi lauthokadabani haina Manipur Pradesh Congress committee na demand tawkre Hiramasi gi matang ngasi Imphal gi BT rota leba Congress bon pangthokpa pau gi mifam amada Manipur Pradesh Congress committee MPCC gi working president KS Debabartana Paumising the Fundo Kibadi, Kumza Englishing Anidagi, Englishing Aniga Taraka Powder Manipurda, Police Station Kialay Habisi, Manipulenga ki website Hapdrabasu, Humdragi Mataka Leram Ganikali. Congress na state asida Lenga Piding Matamda, Tampaki, Police Station Taruktagi Apaspa Laturamki, Masigi Iroina Handak BJP Lenga Asina, Tampaki Mapamda. Labor Police Station Mapandagi nauna apaspa amok lauthokraba matungda pun station taraga tarukna konba tampaki maphamsingdagi apaspa lauthokraiki mauna makhatana hai Manipur gi apunba police station gi masing asi yengluraga di sada kunga mathoidagi na kunga ni thoigi sang khaktama apaspa na konsindre haina lobiyai hairiba sangsat asi pungning thawatningai oibu watli maramdi BJP lenga asina singi maphamsingda lahulu kharaga peace process amasum suspension of operations Sataba Levana, state ki law and order Fibam Pocket lay have a wapamasi, Mamangi Tamdagi Hauna, Haiduna Lakibani, Maduna Singtam Animak Sapmanaba Saruktagi Apaspasi Laptopam to Ihaki, Hiramasigi Matang the Lambda Masigi, Civil Society Organization, Amasum, BJP Lenga Sida Yominariba, political parties Singi Miamgi Aningba Pamba Matung in a tabak packet piuk. Congress Party ko ina di wapamasi political agenda ama oina puthokuna singi miyam gi dama angama thapak honagani loinana manaba mapung phab khunai ama semnaba honabada pali belenga sina lawpham thokpa thaudang sapsana lawgadabani hainasu Debabartana phungdoki ngasi gi pawgi miphamadura sarugya khiba MPCC gi vice president hanagi MLA Manga Wi-Fi na phungdokibada Chief Minister N Berena go to hills ki thapak paikhatuna singi lamdam sakhotnaba miyeng thamliba si thaganingai ni adubu Manipur pumba law and order gi phibam phagatle hairaga tampaki saruk kharadagi aphaspa lakthoklaga singi maphamdagi di aphaspa lakthoktaba si yaningde singtam animak manaba miyeng yengduna singi mapham singdagi so aphaspa lakthopham thuhi Hiramasigi matang na Congress na sangsin pamtokpa khongjang sing sangsin gani hainsu pausna makhatana su phongdorakli tuan masi phongsing da pinarapur report sing myamna thamjage MLA mari minister oina wasak loraba yabagi thajaba laire Chief Minister N Berena lusingba BJP gi anisuba lenga sigoina hausuk minister taroki fam hangduna lairiba asingasi numit uhumni mari nigi manungda men khalaba yabagi thajaba yamna nakna laire hari Pausi asina phangba paugi matung inadi hangdun lairiba minister pham taru asi BJP digi MLA sing digi manga aduga NPF digi MLA ama minister oina wasak loroba yai hairi minister oina wasak lawgadriba singni haina ngangnariba singdi Imphal West ki oina konthaujam kendra gi BJP gi MLA Dr Sapam Ranjan Imphal East ki oina Khurai kendra gi Laisangthem Susindro Yaima Thaubal district ki oina Hairo kendra gi BJP gi MLA Dr Thoksom Radesham 5thApril Nungba Kendra gi MLA Dipu Gangmai Pannavatari Loinana Minister oina wasak lawgadori basida BJP ga puna satminariba Naga People's Friend ki MLA amasu yawraba yabagi thajaba lairi Loinana watliba Minister pham asigi damakta haujik karama BJP gi MLA da pigadagi haibigi matangda arubu wafam ama oina lairi hensu pausna palakli Makasa tharakpoina to papaw mana Kankhre 9.07 ga kona na miyuema police na fare Ngarang April marigi numidang wairam pung taruk lom taba matamda SP Railways and In-Charge Special Command Unit Khabai Soigi Thaupuriba TS Krishna Tomigi miyang makada Sangwai Police Station gi CDO gi OC Bebekandana lusingba police di mamana Urkhul district ki manungsana lamlai singphaida leiba Presbyterian Church manakta freaking seking gi thabak sa thabada miyema Kankhre 9.07 ga kona na fare hari faraba miyai dudi Thangmilen baite se kuntra gamari apokpa khaipau baite kawi
lamlai singphaidagini polamsing adu independence witness ama yauna fagatkibani faraba polamsing adu lampel police station khusinakre panba yabadi fagalaba kani singadu thangmilen baitena amuba polythene bag ta tongan packet Mapana kani singadu hablaga puramani mawondagi mobile phone ama Jio sim card ama seloina lupa lising hundrago hundoiga sawnga su recover tawre hari nakala moromda Imphal East District Police ki team amana ngasi miyu ama kani gram sawnga ga kona na fare hari police tagi phamo pawgi matung ina di faraba miyu sigi maming nehamingau kipgen kawi laifamna Kangpokpi district ki Tehsil Sadar Hills ki manung sana leiba faizang dagini miyu sina kani gram sawnga do Nestle everyday milk powder gi packet ta haptuna poramani amasung kani edu Suchampur gi hesei kauba miwe amadagi purakpani haibasu khangba ngamle haina pausina phongdorakli makhasa tharakpoina topa paukhrana AR na miwe ama lupa crore manga romgi belu agedaba WY tablet ka kona na fare IGAR South ki miyang makhada more battalion lupa crore manga lakh manga romgi belu agedaba masing yamlaba WY tablet singa kona na miwe anidagi ngarang Indo Myanmar border mayadagi fagale haidi Iramisi matang na Assam Rifles ki pawaman hai more battalion ki Assam Rifles personnel singna Indo Myanmar border paringda routine patrolling setlingai manungna miweni asobu bek amaga loinana kenbo bek amada singninga oiba mawongda border meada laki miweni edu AR gi kangbuna khamna na ba haibada miwema nanthokuna ngam khai wangbada senki aduga bek paiba miweduna fabangki bek adu hangdoktuni yengbada lupa crore manga ga lak manga romgi bill boygedaba WY tablet masing lakh amaga lising ama yoramba thenaki faraba miyedu WY tablet singa kona na more police station na khusinakre loinana makha taba investigation gi thabak sathabasu hokre haina pausna su palakli atopa pawamanamo Iyongfi amadi Manipur khunai haiba hiramda khananainaba mifam ama Manipur University da ngasidagi hawdokre lamdam asigi mahairoi lupsing haibadi Manipur University Student Unions musu MSU Desam KSA MSF amadi sukapulaga Manipur University gi MIMS Hall Manipur gi Iyongfi amadi Manipur khunai haiba hiramasida ngasidagi numit nini sumna pangthokodaba khananainabagi thoram hawdokre thoramasi horakpaga mari leinana musugi president hai salam bana phongdokhibadi mapalamdagi pushilakpa ahongma makhalgi phirol sing lamdam sigi miyamna ka hena pamnarakpadigi aikhoigi oiba Iyongfi sing si tharakpagi asoba maram ama ohele masida lamdam sigi setmilonda asoba ahongba ma lehele masidagi kannana honaba tangai fadaba lei haiki ngasidagi hawdokhiba academic discourse ki thoramadura Manipur University of Cultural gi BC Professor Paunam Godindrona moderator on Sarya Kiadi Makasa Tarakpoina Topapamna soil health card yum Pamoiraga urea har pigani highway yaningde Lomiluf Hawkiba Mars Taragi Pauxi the agriculture director na soil health card yum Pamoiraga Lomi Sinda urea har piragani Haribis yaningde Haina Nongsup Imphal Lomi Sinmi Sokat Thaurang Luki Secretary General K. Brazamani Singhana Press Thadorakpa Sirolaman Fongdorakli Sirola Sinhai High Soil Health Card as Manipura Ladiba Lomi Ayamana Paidi Card as Launaba Honabadasu Handa Kharif Lauro Asidadi Oithok Loida Batabani Soil Test of Bigi Kanaba Equilomission Kangi Adobu Tielaba Matamasida Tabak Oina Pangtopadingam Hedi Sirla Sinamakata na Haribadi Agriculture Director na Tolak Dibo Order Sidi Handak Sahi Urea Hargi Awabla Ragani Upayama Toguna Ngatu Pambai Tibani Hana Lomishin Lawi Maramaduna Director gi Order Si Handopiduna Karama Monda Lamda Masigi Lomi Miam da Arriba Mona Urea Har Pangana Mangzuna Manipulenga Madi Lomi Miamna Kana Hobuna Asuma Kongtang Wigin Hennes Fundorakli Nakalamaramda Ideal Farmers Progressive Committee Kanto Sabal Sanahal Loksawgi Secretary Thangzam Inau Maitena Press Thadorakpa Sirolaman Haidibadi Agriculture Director Lomisina Soil Health Card Yumpamoiraga Urea Har Pigani Haina Lomisina Kangalagi Buwapamasi Lomi Ekoi Mipaiba Pui Sirol Sinhai Labuk Singasi the Hosik Soil Test of YBC Lengaki Department Sing Laklaga Tobiga Ribra Natragan Lomising Masama Sana Tauzago Ribra Hibisukande Lomi Sing the Soil Test of Hibisunati Haibasunati, Amasum Levak Layhawk Sanging, Tauk Tokpa, Lomi Sing Supami, Adobo, Tielaba Matamasi, the Tabasi Pangtopa, Haibasu, Namrahari.
Cyril asina hai Agriculture Director na tholakliba order asi tasingna handaki oina urea hargi khudong sadabana miyamgi pressure lakpada ngak thoknaba upai tawrabra haibigi singnabasi leire Manipur lengaki Agriculture Minister na urea har phangdabi awaba leheloi haikibusu leikrabani Loinana mamang na Minister amadi Minister singna asumna hairaga urea har phangdabigi wathok hekta thoki Maram asina Agriculture Director na hiramasida mayek sengna lomi miyamna khanganbiraga urea hargi awabasi koknanaba mawjungna khanabiyu hainasu phongdorakli Makasa Tarakwena to Papa, Mana Poche, Mamal Tankat Pegi, Mayokta, Bisnupur Block Congress, no walk at me pump satakre. Barat Kimapam Kudimakta petrol, diesel, LPG, Amadi, Sanatanaba, Potlam Singi Mamal, Atia Pang Wonkalak Diva Sibu, Yamnakan, Yaning the Bafung Doctor, the Bisnupur Block Congress Committee, the Sin the Bisnupur, Bazar, sit and protest satakre. Ngase yu pung taradagi horaga nungtul pung om power sit and protest sataki. Kongjanga Duda, Enjoy Kumar Singha, former Congress candidate. Amasum Bisnupur Block Congress Committee President M. Began Singha, Vice President T.S. Maipa Amadi Committee Siki Marueva, Member Singh M.D. Nawaz, Sansami Bohal, Usharani Bino, Sabitana Singo Saruyakena, Paushin Makatana Supalakli. Makasa Tarakoina Topa Pau, Mana Aiba, Swebam Suresna Laikidavasi, Tripura, Manipurgi Kunagi, Mangzabani, Forum, Tripuragi. Khutma ba aiba mo oiramba soibam suresh singa ngarang April marida laikidre haina Manipuri Literary and Cultural Forum Tripura gi Secretary Khosnam Mangal na press thadorok Cyril man haidi Cyril sin hai ahal oirakpagi laina na laikidraba saknairaba aiba sikumza English singa magasamapan kuntragani thoidna ningthau palingi matam haujiki Agartala gi Dalesur Maitei laikai da pokhi Sociology amadi Haksel gi maramda master luisilaba matung Tripura lengaki publicity officer ama oina lengaki thabak sangki mathang de health officer ama oiduna mapalam da study khongsat ama satpagi khudong saba phangki maklub kya da yauduna khunai ge naknaba mari lerami Manipur Sahitya Parishat Tripura gi sabapati oina Tripura da Manipur Sahitya amadi kala sankriti sakhotnaba honaba da thawai yorami amasum Sahitya da ikenda maitai Kunta Bahaiba Kunairon ge mari lenaba wareng lairik ama phongkhre masidana saireng wareng kya su Manipur amadi Tripura da phongba magazine amadi paukse kya da phongkhiba laikhre haidi Sahitya da moirang them leihau tombi ningsing Sahitya mana phangkraba laikhidraba si Tripura gi maitei na singi amata ngairaba platform Gaurangar Youth Club Khoyaina Agartala Press Club ta pangthokpa thoram amada saktaksi amadi sal tamduna kumjai English maga samapan taraga torokta oki amasum takhen lamdamasida maihaurongi wari likhun liduna maksu asau thaudang lokhi saknaireba aibasina laikhitabagi Tripura Manipuri khunai asobo mangjabani suhaidi amaramdana matam pumbagi oina craft center thambina ba lengak ta sirol pisinkhre Imphal mayol oriba news sikon Hafiz haptada mamangi lengakna matam pumbagi oina helum amasum handicraft ki mela topam yonpham demonstration conference amadi Exhibition singba taunabagi lam acre saniga kunga taruk sauba lamasi textile commerce amasum industries department na kumza English singaniga taragani thoida allotment pikrabasung ngasi fawba paikhat pham thokko thabak amata paikhatana lairiba sibo helum promotion council Manipur Sagolban salam laikai ni yamna kana penaba phongdorri council ki president singtam luwang press thadorokwa sirol sina hairibadi Matakta panikriba lam acre saniga kungatur asida ngasi phawba handloom and handicraft ko mari leinaba thabak amata mapung fana lokataba si craft artisans lak tara hena laidibasi lengakna thawoidabani masi khwaidagi lebak thibani maduna matam pumagi craft center ama thamna bohonaba BJP lengaki mari leinaba minister ayibsirol pisinduna council asigi makedigi khankhre haidi sirol asina hai Manipur da lariba phurup khudingmaki lan oigadoriba mafam asi anobu lengakna athuba matamda miyeng sangbirakani haiba thajai council asina crap kananabagi damak hanba leitana honakhigani haina su leba miyamda thamlakpaga loinana khudai isagi lanni khana matam pumbagi crap center ama thamnaba punna thaudang lominasi haina su appeal torokli tentangna to papa mana silwa village da nifuga mari suba Assam Rifles na water supply ama sangakre Nifuga mari suba Assam Rifles na Kangpupi district ki manungsan leiba salwa khulgi water supply sangakre Hargar pani campaign gi sarwa moina yumthong kudimakta thaknaba apabi ising phonganabagi pandamda water supply si sangabane hari
Pausin Hai, Kunganitui Shuba, Sector AR, IGAR East Kimi Makara Nifugumari Shuba, some rifles and Sangari water supply scheme ising loadable pipelines, ising yok to Natamnaba Map Amadi, Salwa Kul, Sinmatuna ising Pinaba, Torang Sing Su Yauribani, Masida, meter leasing Amaga, Sanipalom Sangbi isingi pipeline Amadi, liter leasing Tararum, ising yok to Natamnaba storage, Tang Su Yauri. Hairiba project asi kunjasing amadi AR ga punna khusamnaraga pakhatpani saba loiraba project asi nifugumari suba AR gi commandant sangaduna azatika amrit motsap ki saru amoina salwa gi kunjasing khusinari khusinake masum project asi India lenga ki jal shakti abhiyan da asobo thodang ama yaragani hakibuga lonjana kunjasing village authority amadi community leaders sing harawa amadi thakatpasu phungtoknarakli Makasa Tarakpoina Topa Pomana Sahi Anirom Parikya Thaba Lep Luraba Boshemna Loba Class 10 Gi Parikya Mahiro Lising Kuntraga Mapan Henbana Center Samaga Maudragani Tuida Thabada Mahiroi Ama Tanthokre Manipur Gi District Kudingda Pangthokpa Parikya Sida Aswe Angam Thoktana Bamari Lenaba Police na Section Thrang Lokatkre Parikya Sida Satra Sangstana di Bosem Gi Flying Squad Team na Yengsin Bagalona Pamdaba Thodok Thoktana ba akan mamiyeng sangduna Yengsinkre Parikya Center Digi meter Samagi Akoibada Kanagumba Amata Sanghandana Mahiroi Singda Parikya Thali Ngasi Pangthok Liba Parikya Sida Manipur Gi Minister and Berena Yepa Pausel Piraduna Aya Angang Singna Pakat Payau to the Mahiroi Ama Oina Nakoina Pazari Bakudimak Ningtina Iduna, my papa Oibu, Padikas, Mama Mapama, the Ozas in the Ningtina Pangtopangamba Oibu Saki. Education Minister Ykam Sang Yepa Pausel, Aginung Shira Balam Namasiki, Mahiroi Sing, Metric Parika, my partner, Mitoi Mihenbo Ohenbu, Honabakanba, Akankan Mamadi, Ishan Ishabu Taza, Vanapunsida, Asobo my papa, Kong Tang, Habisi, Nakoina Kauri the Benaki. Ngasi pangthokpa haukiba parikya sida mahiroi singna phongdorakpada handak pangthokliba parikya sina promotion pidrabasu mahiroi singi tungi lebak lepada asengba mark ni haina lobuga loinana mahiroi sing mai pakminara saiki ngasi dagi pangthokpa haukiba bosim loba HSLC examination sida punna mahiroi lising kuntraga mapan hienmana tungan ba center zamaga maudraga ni thuida parikya thaki ngasi gi parikya adu yumnam khuidrom government High School Yumnam Huidrom no Parikya Thaba roll number 40614 candidate Amanataba Pambai Sizinamaki Tanthokre Haina Controller of Examination and Mangishan Tadoropa Sirolamata Suhaidi Atopa Pawman Medical Exam Tagadaba Sing COVID Experience Certificate Pisin Gadavani Manipur Health Services Grade for Medical Officer Examination 2022 Tagadaba candidate Singna Manipur Lengaki Director Health Services Manipur issue Tokiba COVID Certificate Aroiba Oina, Thasiki Kunganiti Fawada, MPSC gi email Yoholakadavani Haina Manipur Public Service Commission gi Examination Controller Case Lalamani Singhanangasi notification Amatokre, Kanaguma candidate Singna Thasiki Taragamatugi Ain Pawa COVID Certificate Lokshingadavani, Hana Pishin Kiba Sing the Amukhana Pibiki Matota de Swaki. Atopa Pau Krana, Mezoram the Nupi Ama Yaunami, Humdagi Lupa Crore, Mangarumgi, Drakfare, Megalea the Nongamari landslide and Shiri, Mezoram the Stiraduki police the Tibu Humigi Tapaksat the Lupa Crore, Mangarumgi, get of drugs in Nupi Mayaunami, Amadigi, Farhadi, Draxing Adu, Memarum the Gilansilaga, Pushlaki Beni Hypesukangle, Paraba Humudu, Hana the Gisu, Drak Putokusintoba, supplier Naktani Hadi, Makoi Mata the case Malakotuna Makataba investigation Satari. Amana, Megalea the Hokiban to meet Kranida can Manong Suduna landslide talk with the Gimu any shiri. Kayama spoke with another Yum Kaikia Mang Taklahedi. State Adugi State Kasi Hills Amadi, Garu Hills Kima from Kiara, singing Kaivigi landslide talk with the Gi, Kudong Tibet Hodo, Mang Kibet, Nankibatanatana, Yum Kaya, Mang Takresohidi. Makasa Tarapoina Topapamana, Pakistan Supreme Court no confidence motion, admit Taudabigi hearing how create. Handakta Pakistani Prime Minister Imran Khan ki mathakta mabu masing yamana sawatli haibad unaba thazabagi motion launabagi confidence motion pukhalaki badu laiba adugi National Parliament ki speaker na admit tawkhidabaga mari lainana Supreme Court na ngasi hearing sa thapaukre Imran Khan ma mathakta thangalakpa motion adu America ga laktuna bani haina phongdokki badu America na akan mamon yaningdaba phongdoktuna reject tawkre jo hari amaromdana Sri Lanka lawmaker Nipu walk out tawkre
Sri Lanka economic crisis wangkhalaktu leba adugi miyamda saba thakpa phangdaba madi sel thungi awaba kya mayunariba aduna maram oiraga leba adugi sarkar hana alliance partner oiramba lawmaker nifu walk out tawkhre swadi amaramdana sanaroi singi training gi senpham punamak pigani Thakur Union Home Minister Anurag Thakur na haikre lakudariba Commonwealth Games amadi Asian Games ki tuwan ba masana kuntragomdagi sanaroi singi training amadi coaching gi senpham punamak sports mantralaya na piragani haina Union Sports Minister Anurag Thakur na haikre swadi makasa tharakpu ina topase phong amadana sumna phong ni watliba minister taruk athubada wasak lauraba yai en berena lusingu BJP gi anisubu lenga sida hana minister masa yauraga punna taruk wasak lokraba matungna kana minister pigidagi haina khannarakpa du BJP legislature gi oiba mifam pangtoktuna wapum kya khanakre hari legislature gi mifam madura party asige alliance tawduna satminarabi NPF ki MLA maraktagi ama lemawriba sing aduna BJP gi hana wajaranglaба MLA singda piraba yai haina panari awapa minister taru adugi manungda minister gi pham piraba yai haina press ta phangba pauda yauriba singdi khurai kendrik MLA Y social drop 1000 gi Dr Y Ranjan Tenopal AC gi letpa hawkif mawgi MLA losi dikho sikmai gi hais dingo mayang Imphal gi K Robindro natragana wangjing tentha kendrik gi paunam brojen yauraba yai haina supanari Atopa paumana matam sana layengduna section lairabadi cancer lainadagi ngakthopungami Dr Danesor matam sana layengduna section lairabadi aikhoi miyoibana cancer lainadagi ngakthopungami haina American Oncology Institute ki consultant head and neck oncology Dr Danesor naurem phongdokre pausu lusilapun nuaitaba thawdo aman sei taruki Nupimacha Yotcheina kanbada sienaba apokpa kona judicial custody da thajingkhre Imphal East District ki manungsan mafam amada sei taruk ngai ribi Nupimacha ma Yotcheina kanbada sienabani haiba angang asigi apokpa kona judicial custody da thajingkhre thawdo asida sienariba victim moiribi Nupimacha asigi apokpa Serap Court Complex manungda leiba special judge Prokso Imphal East ki mamangna pothoklaba matung judicial custody da thajingkibani victim oiribi Nupimacha asigi apokpina maki macha nupibu maki mapu roibana Yotcheina kalli haina Lamphel Police Station na wakalakhi wakada dugi matung ina Lamphel Police Station case ma lokotuna thawdo asida sienariba victim gi apokpa numit adumak tara fagatki faraba accused adu court ta puthoklaba matung police custody remand lauthokibani ngasi police remand loiraba matung accused adu court ta puthokibani haina supalli amaromdana sei taraga nithogi Nupimacha Yotcheina kanbada sienaba ma judicial custody da thajingkhre haina supalli Imphal West District ki mafam amada sei taraga nithoirom surabi Nupimacha ma Yotcheina kanbada sienaba ne haba nupa ma kona judicial custody da thajingkhre nupa do Assam dagi haujingna ABCI da thabak tawduna leiba huirem business sei kuntra lekhidraba yamini hai kawi victim oirabi Nupimacha sigi apokpina sei sigi March 18 na Imphal West ki women police station ma ki masa nupibu business na school halakpada kidnap tawraga Yotcheina kanbi khre haina wakalakhi wakar adugi matungina WPS na case ma lokhotpaga loina business fogatki business faraba matung special judge Prokso Imphal West putholaba matung police custody remand lauthoki police custody remand loiraba matung ngasi amukhana special judge Prokso Imphal West putholaba matung judge na judicial custody thajinkhibani haina su paus na makhatana phongdorakli ado hausikoi na di myam paus matang se lusinjarage amasum pathoksagibi soikiba lankiba yauro su myam na ngakpigani matam gi ba maruibi paus su myam de lepa leitana update pijarake haina channel sigi makedi gi myam na thamjari and thank you